India leingak Manipuri khudingmak Leibak Asigi citizen Haina Khallakpa Matam lamdam asida thokliba Irang Asi Loisinba Ngamgani Haina COCOMI gi Coordinator Somorendro Thokchom na phongdorakli. Wafamasi Manipuri Youth League Mayol na sinduna mamang chahi December kundagi chahi asigi January 8 fawga chatkiba aikhoi anawa langwan gi paujal puba lamsang khongchat Haina mingthonba khongchat ado mai pakhan khibada mateng panglakhiba singbu taram opagi thoramdu mahakna phongdokhibani. Manipur Press Club ta pangthokiba thoram aduda Somorendro Thokchom na makata na hai India leingak na thokshil haitabadagi Irang Asi thokpani state asida hojik thokliba Irang Asi loishinge hairabadi suspension of operation suda leiriba lalhauba sing ase makhoigi e madini hairiba mijoram da mafam chana lehenkigadabani India leingak na Manipur gi miyam ngak pangamloidaba oiragana state asida leiriba Central Force sing halanbikro Central Force sing ase hankrabadi State Force amadi miyamna irai laida numit mangani gi manungda Irang ase loishinba ngamgani Amaromda kumja English ngamaga chamapan yakai mathoigi mamangda leiramba kuki singna NRC chana hanbada saugatlaba amade drug ke mayokta changsinliba khongjang asi saugatuna mapandagi changlakpa mitop sing tanthokpada makoisu saruk yarabadi tha ahum gi manungda Irang ase loishinba ngamgani haina hangna phongdokhe mayol na sinduna chatkiba lamsang khongchet aduna miyam makeup thokan bada chawna inot ama piba ngamle miyam gi thamoi da leiriba imaleba nungsibagi maidi ado mayol gi lamsang khongchet aduna mairi oihanduna imaleba nungsibagi maijak miyam gi thamoi da mayek sengna fahole Leibak ifurup kan bahaibase aikhoi khudingmaki tafodraba thakdangni aikhoi khudingmak Irang asida thamoi sengna sarup yaba mathok tai haina mahakna makha takhe 1951 gi mamangda bejar organ 1951 gi mamangda laba kuki singna akhoi gi Manipur gi yellow missing UNC amdagi COCOMI na lawriba adi Manipur miyam na lawriba NRC je chanabada akhoi support tawre hana haiba 1951 gi mamangda laba kuki singna hailaklaba ara moina moigi mapane chemu segregate tawraba aruga mokhoida khoina mateng pangchelaba Central Force the Manipur gi government gi processing gi police sing da mateng pangkilaga bitop sing ju khadok miragadi tha ahum da lansi loisingani adu mokhoisu maning dungaina leiba ngamgani haibase akhoi ariba ki haidi 1951 gi mang leiba kuki sing da hoi thamjari aduna lala se akhoi kaiguma leptragadi matam sumaina sum tawlagadi matam sangna changani aura akhoi Manipur da leiminariba isina khudimak akhoi hoji hedo hera tawdra akhoi lan sangno matam nate Nakal amaromda mayolgi convener Asem Prince na hai lamsang khongchat loishinba numit chahi asigi January mapandam miyamga loinana laukiba waref taret yauba langthabal declaration thabakta onthongna bahodare anoba Manipur amagi damak miyamna laukiba waref sing mayolna thabakta sungsoi shoidana onthoklakani loinana lamsang khongchat adu mai pakhanbada mateng panglakhiba khudingmak puso mahangna thagatpa phongdokhe khongchat adu mai pakhanbada wakhal amadi pangal yauna hiram khudingda mateng panglakhiba khudingmak mayolgi maikaidagi achamba khudol piduna kai khumna wutke Aikoigi lamsang khuksit adugi aroiba numita January tang mapanda miyang loinana lautoksakhiba langthabal declaration adu aikoi athubada thabak ta onthokchanaba aikoi akhangai sing tanajarakanda action planning yatpa hojare loinana hairiba point sing ado madu thabak ta onthoknaba honaba haibasi yamna asanba adungumba khongsit am oibana maram orakanda aikoi madugi oiba mayolgi chapchaba youth force ama leirakanda madu apung phana thabak ta onthoknaba aikoi sem sajare amadi Manipur dangasi tasengna apunba i pangalama sarpangam daba apunba khunai ma lingnabagi wakholonda aikoina chatsakriba paujel pubjarkriba khongsit aduda aikoi punsalasi aikoi heyengi damak haijakriba wafumado adu amuhana ningsingjarakanda aikoi ngasidi aikoi punsanba ngamdabagi adungumba achauba issue ma aikoigi khunai sida leiribasa masi kari maramgino hairabada aikoi isa isagi oba interest isa isagi oba wafam singado madu kharka handoknaba ngamdaba aigi tigoi wakholona mang thaba maramaduna ngasidi aikoi punsanba ngamdabagi issue asi aikoigi mangda tadun leiribani